Arambai News Guwahati Manipuri Pao Tabi Basingbu Yan Han Mukta da Chingangbam Sujitani na Kurumjari Hazingasi Samlapa Mariba Pao Sing Lobirase Assam da COVID akiba fangna hengalakle awang nongpokta Guwahati na COVID ki second wave ki epicenter oirakle ngarang khangen hengalakpagi mongda punna positive case lising ahum gi matakta phanggibaga loinana miyoi 15 COVID number moiduna laikide masida khana ningai oriba sina Assam da COVID ki hotspot oibaga loinana epicenter ni haiba yaribase Kamrup metro habadi Guwahati asine ngarang khakta da Guwahati da COVID ki anoba positive case lising ama hena habadi lising amaga chamaga yankhai humdoi phangkhibadagi Guwahati gi manung da laiba school college amadi atei educational institution sing amadi hostel sing ngasi dagi thingzin kre loinana ngasi dagi Assam pumbada night curfew numidang pung 9 dagi ayuki pung 5 fauba lagliba meyi tang ama faubagi oina thamkhre Night curfew matamda tangai faduna changba potlam sing amadi essential service khaktamak hangba amadi chathok chasin tawba yagani airport railway station amadi ISBT dagi valid ticket paiduna lakpa sing judicial officer sing tongan balebak sing gi development office ta suba sing constitutional pham paiba sing electronic amadi print media gi miyoi sing di athingba sidagi komthokani loinana interstate amsung intrastate chenba gari sing dasu athingba si lairoi amadi hariba gari sing asigi tonganba permission natraga e-pass ki mathau tade su hairi aduga athingba si thugaiba miyoi singda aingi matungina matik chaba chairak pigani order asi lagliba meyi tang ama fauba chatnagadabane Assam Secretariat na su ngasi anoba SOP ama thadorakre Janata Bhavan da topa mi changbada athingba kya thamkre COVID ki negative report pairagata changba yagani employee sing su changlamdai da test togani chada yankhai na office run togani adubu awang batha ki official sing de chama da chama karakadabane atai office sing da su phibamasiga dumak managani hakchang soinaraba miron bi amadi chahi manga sudriba angang chen basing mayum dagi thabak tawhannaba lauthokre Amarom da haukiba numit tarani asida COVID case chahum dagi helabade numit tara mangani gi oina pre-primary dagi hauraga university thak phawbagi government amadi non-government educational institutions sing loinana hostel amadi coaching institutions sing su thingjaningba matamda thingjinnabagi power deputy commissioner sing amasung chairman DDMA da authorize tawkre Pibam asigi makhada Borpeta, Sonitpur, Jorhat, amadi Morigaon da pre-primary dagi university gi thak phawbagi oina educational institutions sing thingzilagani hairi Assam Information Commission gi hearing pumbasu matam kaktana yaithokre Mazuliam sung Nagaon district ki khungang sing da COVID case pangbagi masing leptana hengalakle Luhongpham bihu mafam sing COVID ki hotspot oirakle lekai tanatana khun sing dasu containment zone lokthokre Panbayai, Handaki Bihugi Thorum Singh the performance Utkiba, status Sigi Saknarba Saysakpa Saysakpi Kiagi, Maraktagisu, COVID positive Oibagi Pao, Leptana Lakli. Ngasi, Ngayaki Mamang the Covishield vaccine dose lak Mari, Amadi Covaxin dose lak Ama, Assam the Tunglaki Bagaloina, Ngasi di status the vaccine gi stock lak Tarukal Singh Yang Kaitaret, Jamaga Marfuyo Kre, Maramaduna, vaccine kapagi tabak thorum, Hena Kankat Halagani Haina, Minister Himanta Biswa Sarmana, Pongdoraki. Ngarang Madras High Court na Lebagasigi Election Commission da Cherakiba Dudagi, Ngasidi, Commission asi Mikap Tokle, Haibiai. Natragana, Ikai Kangdagi Haigadra, Masagi Togdang, Masak Kangba Sarakli. Assam song West Bengal Yauna State Mangada Isina Atingbakaya Tamlakli. Lagliba May Tang Anida, both Masing Tiga the River State Sing Amadi Masing Tiba Loraba Matunda Su, Kanagumba Party Natraga, Mirep Amatana, Mai Pakpagi Kongchat Amata, Chatpayaroi, Harakre. Mai Pakpagi certificate loba Chatpada, Mirep Amadi, Mioi. Ani khaktamak chatpayagane yamnamak samna mikhalgi relina COVID super spreader oikibadu mikhalda mai pakpagi relina COVID ki super spreader ohenba yaroi haibasine Ningsing bayai Madras High Court na ngarang megitang anida bhot masing thigadariba state sing asige matik chana sem sarabra natrabade bhot masing thiba thingjingani haina fawba warning torkhibatanatana lagliba April gi tang kunthra da mathangi hearing chathagani maduda EC na makogi chapchaba phirep khanghalakadabani haikibane Lagliba Megitang Anida Namak Kanglagani, EC gi Akanba Atingba Marakta, Lebaki Kanba Saba, Party Amadi, Mai Paklaba, Mirep Singna, Kadai Fauba, Miam Gidamak Atingba Sibu, Ngak to Nachatpage, Habado, Yingai Oide.
Assam da SSLC ki parikha megi tang maridagi haugadoribane aduga higher secondary gina megi tang taramathoi haugadabane adubo hauji gorakliba covid ki phibam asida loinana Guwahati da numidang curfew thambaga loinana school college sing thingjin khiba asina mahairoi sing gi punsida yamnamak maruoriba parikha ani asi yeithokadoribra natraga yeithokloidoribra habagi matangda tangdangba ama khangba ngamdre Lengak ki maikaidagi megi tang ani gi matung anoba lengak namasigi matangda tangdangba warep logani haizarabasu parikhani asigi punna mahiroi lak taret muki maraibaki wafam lairibane mahiroi singtana tana guardian singsu chap manana tawfam khangdri Rohada yumgi thabak subi sumila rong hangpi kaubi nupi macha amana angakpa mongda siduna leremkiba thogdok adudagi ngasisu Karbianglongda irangnem thadri Karbianglonggi ronghang khulda leiba nupi macha sigi mayumda ngasi khunai lup kyana pulaki mihat padu puthoknabagi akan badabi tawkibaga loinana nupi macha sigi khungang area se education gi lamda yammak sothariba maramna nupi macha sigi mingda school ama hangdoknabasu dabi tawrkhre Oza A. Mangol Singh na Laikhidabada Singerbon High School gi Oza Amadi Mahiroi Kayana Awaba Phongdorakli. School asida chahi kunthranithoi hena headmaster oiramlaba Oza asigi punsi amasung mahakna tawramba thabak thoram singi maramda hojiki headmaster Jamal Ozananda Babu amadi Malarani na chingbana wa ngangki amadi Oza gi mafamda ikai khumnabasu utki haina school gi maikaidagi khanghalakli. Rims Hospital da COVID anaba singi phamung watlakadoribra. Haukiba numit humni asida COVID positive tara gi changda admit torokpa asina hospital asida thamliba COVID ki akhanaba phamung sing konarak loidrabra haibagi chawraba chingnaba ama leirakli Manipur su COVID ki second wave lakpa sigai roinana laina asibu laksinaba marinaba ministry na kupna panari Laina Laicherasi health worker Kaktana Laksin Bangamloi, Miam Kudimak, Laina Asigi warrior Amani Khanna, Jackson Lanting Minasi Haina, Rimski Medical Superintendent Dr. H. Priyosaki Devina, Ngasi, Patriotic Writers Forum Manipunasin Bathorum Amada, Pongtokre. Kumsi so Dag Day Observation Committee, Ipsana Sinduna, Kulhum Doisuba, Dag Day Thoram, Ipsa Thobal Branch Office ta Pangthokre. Anglo Manipuri War Loi Krabamatung, Inglisingamaga Chanipan, Marfudrama Thoigi, April Kuntaret ki Ayuki Pung Taret Tabada, British Land Mina, Kanglai Pak Manipurgi Konung, Kangla, Kudum Chankivan Numit, Amasung, Layoi Kraba Ipaipu Singi Mafamda, Saita Boina, Jahi Kudingi, April Tang Kuntaret Po, Amamba Numit, Dag Day Haina, Pangthoktuna Laklibane. Manipur COVID ki ani suba web ki orakliba phimasida mideng thamlaga Manipur Secretariat ta non official visitors sing changbada matam kharagi oina khudaktagi lengakna athingba thamkhre non secretariat government officials singi oinadi ningthina verify toroba matungda changbagi ayaba pigani hairi Imphal East ki Yaripok Laimanai amadi top chingtha khun anida hayeng ayuktagi horaga megi tang taret fawba total shutdown laukthokre masi top chingtha khun asida travel history leitaba mioi mari covid positive orakpadagi atei kaya amasu positive oiramgadra chingnabadagi jackson thorang oina paikhalakpa afaba khongthang amani Meghalaya da su COVID ki phibam sathirakli bane ngasigi asigomlaba chiraba tanja asida matengi khutting thokpirakpagi damak MLA singi mafamda Meghalaya gi CM Conrad K Sangmana thagatpa phongdokre asumna MLA singna inglisingani kun April thadagi hauraga inglisingani kunma thoigi March phawbagi oina makhoi gi thagi toloptagi basic substantive pay gi chada tara chief minister gi relief fund da dan torop khibagi damak CM na thagatpa phongdorakhi bane Mizoram Lengakna South Mizoram da Paktakna Lanmai Chakibadugi Matang da Tigatnaba Special Investigation Team SIT ama same kre SITSC SDPO Lungleina Luchingane Panbayai Lanmai Asina Punna State Asigi District Manga Lunglei Longklai Natia Siaha Amadi Serchipki Umangkaya Paktakna Chakrabane Kwaidigi Sokpa District na Lunglei Amadi Longklai ni Arunachal Pradesh lengak na COVID pandemic asida mideng thamlaga lagliba mei tang amadagi makha taba order ma thoktriba fawgi oina college university amadi polytechnic sing thingjinaba laukthokre mairoi sing na makhoi gi hostel amadi boarding school sing su lagliba mei tang amagi manungda thadokadabani haire adubo online mode ki kuthang da class sing di adu makha chathagadabani haire
Nagaland Cabinet na su ngasi state pumbada April tang kunthradagi Megi tang 13 fauba lockdown laukthokre loinana lagliba Megi tang amadagi chahi 19 mathaki miyoising lemna COVID vaccine kapkani su haire. Bhakta kayana ngasi Haridwar gi Har Ki Pauri da pullaki Kumbh Mela gi aroiba sahi snan da saruk yaraduna ghat da lupnaki. Chaitra Purnima gi snan asida Haridwar gi ghat sing da Tirtha Yatri singna marks uptana amadi social distancing ngaktana Ganga da lupnaba uki. Malemda hauzik khwaidagi COVID na sokhaliba leibak amo oi basi India ni haibase pnamakna khangnarabani. Adubo asigumlaba phiyom asida fauba asumna COVID protocol sing ngaktabasi tasengna kiningai ni panbayai Prime Minister Narendra Modi na hokiba April tang 13 Kumbh Mela asi supnatagi symbolic oina pangthoksi haikrabane tobutabu pandemic asina maram oiraga handagi Kumbh Mela asi tha amakhaktangi oina pangthoklibane. Delhi da oxygen watpagi awaba ngasisu loiba naidri pung kharagi mamangda Delhi gi Gandhi Hospital da minute 10 khaktangi oxygen leiri haina SOP tharakre. Hospital asida COVID anaba humpu hena leiri makhoi gi manungda anaba kunthra tarukti yamnamak serious ne oxygen piduna leiri bani haire ngasi Apollo Hospital da su yamnamak thogai daba thodoga ma thokre doctor amadi nursing gi mathakta khut thabagi thodokne chahi marfu muk surabi nupi ama leikidabadagi maki imungi miyoi singna phamung pibide haiduna doctor amadi nursing gi mathakta khut thakibaga loinana staff amadi phibam thina soke hospital asigi akai toi kya so thokhanki adubu anaba asidi phibam loiraga lakpani phana kanna bo honabada ngamkhide asumna anaba kananaba hotnariba doctor singda thongna halanba kahenba thong sing asi chatharakpagi damak maikei kyadagi pendabasu phongdoknarakli. Delhi gi anaba sing phamung phangnadabadagi yumlonaba Punjab lomda chensinari adubu Punjab tasu oxygen watpagi awaba mayoknaba horakrabani. Kendra gi lengakta Punjab na SOP thakrabani. Nakalamaromda Delhi High Court na Kejriwal lengaki mathakta yamnamak warona cherakre oxygen gi matangda charak chahingnaiba kya thokhali hairaduna manage tawba ngamdrabade center da sinadriba karigino cherakre adubu judge singi damakta de luxury room chama book togduna thamle haiba wafam adubu su Delhi High Court na aranbani sengdorakre. Tasengna di handak Delhi da oxygen watpagi charak chahingnaiba kya thokhaliba si Kejriwal lengaki cheksindaba thoksadaba laithokpa amadi haisingba watpanni haibasi nomagi uthokpa helakli. India gi state singi manungda kiningai oribasi Kerala su ama oirakli ngarang COVID ki anoba positive case lising 39 gi mathakta phangki hokiba chayol ani asigi manungda active case chada chani ga yankhai manga hengalakhi. Mutated virus na sumna COVID case khanghen hengalakpani haina Kerala lengak na hairakli. Nakalamaromda UP su COVID ki kiningai oiba state ama oirakli. Ngarang case lising ahum maya phangki basina COVID ki hotspot oirakli amadi phibam yamnamak kiningai ni. Maharashtra ki mathangda UP na lebaga sigi oina COVID ki epicenter oirakli. Adubu state lengak na de UP da bed amadi oxygen watpagi paukya sandokliba si tokngani miyoi kharagi thongni hairakli. Adubu UP da COVID case akiba phangna hengalakle haibasimade lengakna yazaki. Maharashtra amsung Mumbai da anoba case phangbagi masing nomagi hengalakle expert singi wafam matungina anaba amadagi laichat asi sandokhiba migi masingi changsu nomagi hantharakle panbayai serasida vaccine kapagi changsu yamnamak hengalakli bane. Russian COVID vaccine Sputnik V gi ahanba stock mathang tha habadi April gi aroibadadi mathang tha habadi May gi aroibadadi thunglaragani haina Dr. Reddy's Laboratories na hairakre Englishingani kungi September da Dr. Reddy's amasung Russian Direct Investment Fund gi marakta ahanbagi oina 2 million chama India da piraknabagi yanaba ama purakhibani. Mamang chayol da US Food and Drug Administration amadi CDC na amatangaraba single dose COVID vaccine Johnson & Johnson gi single dose vaccines nabagi mathakta thingduna thamlamba du lokthokre mase pangna thoktaba amadi aruba moongi blood clot ki case taruk phangbadagi sinabada lephalambani hariba casing asi chahi 19 amasung 98 maraki nupi singda uba phangki adubu chawrakna yenglakpada vaccine asi sinabana pandemic manungda miyoi kayada kanabasu hena pirakpadagi athingba asi lokthokibane.
अरोइबदा ngasi tentakpa maroiba pau khara Bhutan na Assam da oxygen metric ton nifu piragani laukthokre Guwahati da laiba Royal Global University da phamung lising ama thaba COVID care center ama yamna thunamak hangdoklagani Sikkim da government office amadi public sector undertaking hayeng April guni pandagi kuntra fauba thingsilagani West Bengal da nipan subam sung aroiba tangka ki mikhal hayeng ni district marigi kendra kuntra manga gi mikhal asida nupi mirep kuntra manga yauna mirep chaniga marfuhum doina lampa taunari Supreme Court na oxygen gi wariba phibam khangalaknaba center da hai ki bagaloina na oxygen phangdabagi awaba se national crisis ni hairi High Court na Kerala da lockdown thambagi mathau ta de harakre Serum Institute of India na Maharashtra da megi tang kun gi matungda ta COVID vaccine pibangam gani harakre Oxygen concentrator gi mamal lupalising kuntra piramba do ngasidi lupalising humbudra yaukre aduga oximeter gi mamal su saruk ani hengatkre ngasi Assam da COVID ki anoba positive case lising ahum gi mathakta haibadi lising ahum ga chama ga kuntrani thoi phangki bagaloina na COVID anaba tarani pan laikhidre Mizoram da ngasi COVID ki anoba positive case chama supna ahum phangkre amadi Manipur ngasi COVID ki anoba positive case chama ga humbudra manga phangki bagaloina na mioi ahum su laikhidre India da ngasi goina hojik phawba da COVID ki anoba positive case lakh ahum ga lising kulhumdoi gi mathakta phangkre Australia na India dagi lakpa flight sing ban tawkre amadi Turkey na su lakliba April gi tang kumapan dagi lockdown laukthokre ngasi gi na di Arambai news Guwahati da Manipuri Pao sandok chaba matang se loisin